ngarangsi aise Manipurgi mafam jaga ama haida detail lai jaga dudi pallaroi ga akoigi Manipurgi akoigi yamna masak thokpa thok tawjaba akoi disin pi macha ama aiga jaga amada akoi ngarangsi G20 gi mafam duty mi ngamina haita foreign tourist ngamina ba mafam jaga amada akoi change aduda mamtomne amdok changmusi kaidauge da DC do mangarang di ma sari sele do laibung nate cham chamba mamtop changbu da amdok changbuju mamtop sanabi ram ni ba kai ta re phigi mi singduga mi amage marke amaga changmina bane ada ma laisang yog diam wali ada mamtop changbada maya akoy bdu lairamba phigi lai dugi sabaru sina yamna lan la ko da hogala kan loksam dirakpa changya ro kholo ga yamna nungaijade kaino kan da khoina maite ama urbugi asugumba kanoje nang bane atopa khoi tongan ba Madurai Kamakya ade topa bina bonjing ma mai sokhor ma chale aduma dum change kem hayate alo ngarang do yam nungaite khoi lakhom chang bi samjam mam tok tukang ka bu da maji sanga tanoduna disin pincha du tobi laksaba sing duna yam nungaite duna ai thamjam khoi maite masan asmaina mangi sengi tong legadi akoi sum nong sum minority tan khoi masan hana kan da nong khoi malem ni maite se mutkini masijima ai to hunji am thamoi sok pai tumosu ya dingang dege kana kan da ai je maite moi lo kan da ai Manipur gi dugumba laisang ama sang du da hai ro moina pam de select ya na sanga ro tan do am thamoi sok pai ta masi makha ta na ai to hunjani je lemina je humina je har gadi asum mathok to bi gano dharma khudimak kai khunabiyo karigi damak ta khoi sanami se khoi su jam ta thina to bi se am thamoi pen de ha bajima aina miyam da ai paudam jabane ngarang muk thokpane ngarang khoi february gi tang 10 gi tare adi mu jaga ama thokhibane ai detail di panjaroi le dana yam nungai te ha bajima ai Manipur pajam miyam da ai thamjari je sanami jam pam jaba ma hoina to bi uliba khoi do atonba jati ronga amang sing dong to bi ko do maduma pen de ha bajima ni miyam da ai paudam jabane